Tha asigi amada Koutrukta Kuki khulai paiba singna attack chathaduna Angom Surbala Hatkhiba amadi mahak chahi taramathoi khaktamak ngairibi Macha Nupi bo Tamthina Sokhankhiba Thouong ado Manipur Women's Federation MWF na akanba maong da Condemn Tourakli Lob asigi Secretary General T Demona na khutyak biduna thadorakpa charalamana hai laibak thiba thodog adu da soklaba paumi amade State Force personnel singso athuba matamda phagalaktuna mausagi punsida hanjilba ngamba oirisano malamgi tungan ba leibakani gi marakta soknaba lanfam singda sizinnagadaba khutlai kaya sizinnaduna Kuki khulai paiba singna chathaduna attack asi leibaka sigi internal security da singnarakpane terrorist ki Thouong chathadaklaba asi fauba Union Home Ministry na action laukhatana leibagi maram kari hinu haibase ajauba wahang ama oire Assam Rifles yauna Central Force personnel kaya leiriba maikai dake Kuki khulai paiba singna matau karamna baitei khul singda attack chathadaklibano haibase miyamda chawna chamamnaba ama oihalle Central Force personnel sing asina Kuki khulai paiba sing asida tongsiduna chahi lising kaya gi puari leiraklaba baitei singi pangal sonthahanna bakhanarabra haibage ajauba chingnaba ama leire Maramaduna terrorist ki Thouong chathaduna laibaga sigi internal security da singnaraktiba Kuki khulai paiba sing asigi mathakta Union Home Ministry na athuba matamda action lokhatbiyo haina so charolasina makha tana phungdorakte